Hi friends मैम ngasi ai yam special oi ba mi ma thengna ba chatli khoi manipur gi top actor ni ha ju kai su kai de legend ni ha ju kai su kai de ne khale ha de मैम gi yam nuksira ba yam bum kai ku. Hi guys, आज मैं एक एक्टर से मिलने जा रहा हूँ जो कि मणिपुर का काफ़ी जाने वाले और काफ़ी फेमस एक्टर है जिसका नाम है काइकू. वही कार थौबा हौरे कार थौबा हौगत्पदई वीडियो नम कलैसे अदो कार थौबजिजो अखोगी डिसेबल ओइबा इचिन इनाव फिबम चादबा ngамरoi खनबा सिंग मखोय दमतन थौरग उलकपने आई कमाय थौय दम उलकके. ना तोम रिसीव तौरे अखोय सोम तोम ले तोम हाय अब तक हाय. अभी तोम को रिसीव करके डायरेक्ट हम लोग का जो फेवरेट एक्टर है काइकू उसके घर में जाएंगे और मिलेंगे. आप लोग को शेयर करेंगे. और चटपा हो रहे अभी हम काइकू गुड्डा लगा मैं हम शेयर तौरा के निंगले की सपोर्टर नौचा ले मैं नौचा हाय हम तक प्लीज ये यम नुसी बनी नौचा.
ꯀ꯭ꯂꯥꯁꯇ ꯃꯤ ꯈꯣꯠꯂꯤꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯎꯅꯕ ꯆꯠꯂꯤꯁꯦ ꯀꯅꯥꯅꯣ ꯑꯗꯨꯁꯨ ꯑꯩ ꯁꯛ ꯃꯥꯏ ꯈꯪꯅꯍꯜꯂꯛꯀꯦꯅ ꯑꯗꯨꯅ ꯉꯁꯤ ꯌꯥꯝꯕꯨꯡ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯤꯟꯗꯤꯗꯁꯨ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯐꯦꯟ ꯐꯣꯂꯣꯋꯤꯡꯁꯦ आधा पोच आओ को हिंदी दहाई तो मैं भापता देवा तो मैं अभी जब बेटा हूँ हम लोग का मणिपुर का सबसे मतलब पॉपुलर एक्टर है नहीं अभी नहीं ऐसे मत बोले पहले था भी नहीं ऐसे मत बोले तो आज फाइनली मिलने के लिए मुझे मौका मिला है और हम लोग भैया को प्यार से याम्बुंग बोलते हैं तो याम्बुंग ने बहुत ही कीमती समय दिया है हम लोग के लिए तो मुझे बहुत अच्छा लगा और मुझे सबसे अच्छा लगा जब याम्बुंग का इतना ये क्या होता है डायमंड रेडियो ही था कमेंट में था फंग होता अस मधुन दांग को याम थिना राउदी हाइबदी याम्बुंग ने ये बिरम या बता अदुगा याम्बुंग ने जो अदुमाइना मोटिवेट ओइ बखा लाइन खरा पी बता अदुनसु आइजु नंग उदा आई नुंगाइना हाइबदी ai sagi mioi ba se se popodegi ama marak tagi lai thi thokyo thokyo sokyo ma ko khana ba di wakhan handaki ba leiba uning handaki ba wakpun si loi ro bining ba ada nangna adu gum wakhan khali ba mayam sondari mayam nangna mu thona happy ba nangna ulli ba poche tase na nangna hana sum hanagi film da leb ta de nangna si nangna lei nangna yori stage yo to bisai ba si nangi turnover mo nang isona pi sentra si no khona da nang si nang sa khamo mi mo re si ju nangi kino na isona pi pa sa journey do nang isona thengna li ba mi ba si du nang sometimes ko khoi lai ba thi ba tho thok ra adu bu isona nang thankful lo ga ba nang adu thok tho matung de nang si platform dik lak re ya mi si ba adu gi nang khona ri ba khoi important yamung kai ku ne khang mi je si ba no ai adu yamung kai ku ne do ai ma da wari sa ba da हाबदी आइमोंदगिजु कइनोमा इंस्पायर ओइ फंगनी अदुगा आइना तौइसे थागलपसे मसी आइमोंदा ताबदा आइमोंदा हेना अतैसु पुश तौबो मा चंगी हाबा ता आइना हाब पुश चटलिसे सोमना गोलम पीरिसे मसी दतैसु यामुंना हाबना सपोर्ट नं फंगी आइना फमुंगा तालेगा दम तोथोगदि लोरेबा पोसे व्हील चेयर खर चट अदुगा कोई सेका को चप पेंग ने खरच अदुगा चाइसु पारे को दुम लोरम लोरिबा बट आइना गाड़ी थौदबा यादे अदुगा आई पुश तौदबा यादे आइना से प्रैक्टिस तौरगा से चप्पा गमैसे असिजे अतोपनसु उरगा मोटिवेट ओइबा मकोइनासु वखन सोनहदबको अदु मैना दुम खलकपा अदु खलकपदगी मैना पुश तौदना उचिकी नंबोल लैबा ददासे मासे आई करेंट रिलेटिव नथि आई 2018 ले खंगना गिबनि लोकेल जित सपाम को ओइबा माइने माना आई कोनी लुना तिना पदगी आई मोद सी थौदोक से थोखिबदगी माना अदुसु दुम सपोर्ट से तौबिबा करेंट फाइनेंशियली ngam moigera माना मेंटली होगेरा फिजिकली होगेरा तुम सपोर्ट तौबी कई सोना गनो आईसीयू द लेबा काना तुम फोन तरोकनी दाई ते मदना अदुना माना आइना फगलपगा आई मणिपुर से अंतंग चंगनिंगे अदुगा आई कइनोमतंग आई मैते अखोय डिसेबल इसिने न मयाम मस ले मने काले मणिपुर दा मखोय दम पुश तौनिंगे मरमदि अखोय मैते मसा म ओइना नसिबो सी प्लेटफॉर्म दि थोकलक्तेबा डिसेबल अम ओरगा ममांग था मोटिवेट तौनबा अदुना आइना रम लापना पोस्ट आउजरसु मयाम म चावसु वखन पुनिंग सिदी अखोई इमा लेबाकी दमना याम खल्लेबा आई अदुना आइना दरा नंग आइबो लबिबो लाव आई लबिबो लाखनी थिमलिबसु लाखनी हारे अदुदा आइसु फिट ओइले जे फुजि गममनि खांगाबनि फिट ओइले जे याम चाहि म खदा भाइनि बा आइना का दबलोन से प्रैक्टिस तो अपनी खांगे काई थोकनि खांगे चलकनि खांगे अदु ngambay ngasi pongam mani ma na propi ba ngasi ai family ju thengna re family ne so haraw ma akhoi da tongam do do ma na nang lobi ba ngasi ko fulli tom ko te su te khangna da su ma ama support to bi abi ai gi goal da tam tam na manglan se lightning je phang madang to wi ba ai na ji je ba lo ba chin na ma ama comment section thang message to re ba ko de am na thangna happy ko je wakhan yam sondar re ji nungai ma da do ni adu mai do bu thina haraw de bai ta ai ju nungai de nang na han ai na u da ni ke tu ko ge diamond radio da u da ai na ai si adu nung si adu nang na to ba nang thangna du ju ta si na ri si khoina encouragement to thok ne ba se ko si adu ne ai to du so adu ne nang na mo to du si na ma am lai ba si man pu da na tra to kom hum du lai nyam si da nang u kan de he na thangna mo da ha ba Pakistan le ko comment to re ai nang gi big fan ne ai tha hum sure khong je kakhiba ai hu ji kari to sige kamai to sige ai na guide pi ba da
ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯑꯗꯨꯗꯣ ꯑꯦꯆꯤꯞꯃꯦꯟꯅꯦꯕ ꯑꯩꯒꯤ ꯃꯥꯅꯦ 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 ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯁꯦꯟ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯕꯠ ꯌꯨꯇ꯭ꯌꯨꯕꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨ ꯁꯣꯔꯁꯇꯣ ꯄꯤ ꯉꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯍꯤꯟꯗꯤꯁꯦ ꯍꯥꯞꯄꯒ ꯉꯥꯡꯕꯅꯦꯕ ꯑꯗꯨꯗꯨꯅ ꯐꯦꯟ ꯀꯣꯔꯤꯌꯟꯒꯤꯅ ꯂꯣꯟ ꯚꯥꯞ ꯇꯥꯗ꯭ꯔꯒꯁꯨ ꯃꯥꯅ ꯃꯔꯛꯇ ꯉꯥꯡꯉꯛꯄ ꯈꯔꯗ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃꯗꯤ ꯐꯪꯉꯦꯅ ꯑꯗꯨꯅ ꯃꯐꯝ ꯃꯐꯝꯗꯩ ꯁꯨꯔꯦ ꯑꯩꯒꯤ ꯐꯦꯟꯁꯦ ꯃꯣꯏ ꯗꯤꯁꯦꯕꯜ ꯑꯦꯝꯄꯨꯇꯤꯞ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯦꯝꯄꯨꯇꯦꯁꯟ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯑꯦꯝꯄꯨꯇꯤꯄꯦꯁꯟ ꯇꯥꯔꯦꯕ ꯈꯣꯡ ꯈꯨꯠ ꯀꯛꯈꯤꯕꯁꯦ ꯑꯁꯤꯗꯁꯨꯅꯦ ꯌꯥꯝ ꯌꯣꯠ ꯊꯨꯝꯃꯤꯅ ꯁꯤꯁꯨ ꯌꯣꯠ ꯌꯥꯎꯔꯦ ꯒꯥꯔꯤꯗꯨ ꯀꯩ ꯒꯥꯔꯤ ꯊꯝꯗꯣꯏꯅꯣ ꯇꯥꯇꯥ ꯇꯤꯒꯣꯔ ꯅꯪꯅ ꯀꯩ ꯊꯧꯕ ꯑꯩꯅ ꯈꯣꯡ ꯆꯠꯂꯦꯕ ꯊꯣꯡꯉ ꯄꯥꯏꯔ ꯆꯠꯈ꯭ꯔꯕ ꯗꯁꯥꯅꯤ ꯅꯪꯁꯦ ꯄꯨꯔꯥ ꯑꯩꯁꯨ ꯂꯣꯏꯔꯦ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯈꯜꯂꯛꯄ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯁꯣꯟꯊꯔꯒꯗꯤ ꯃꯃꯥ ꯕꯕꯥꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎꯈꯩꯁꯦ ꯑꯗꯨꯒ ꯑꯩ ꯊꯦꯡ ꯒꯣꯗ ꯑꯩ ꯑꯃꯈꯛꯇꯤ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯁꯣꯔꯁꯇꯒꯤ ꯑꯩꯅ ꯁꯤꯃꯗꯤ ꯄꯨꯔꯥ ꯇ꯭ꯔꯨꯂꯤ ꯍꯥꯔꯠꯇꯒꯤ ꯍꯥꯏꯖꯔꯤꯅꯤꯀꯣ ꯌꯥꯝꯕꯨꯡ ꯑꯩꯅ ꯐꯃꯨꯡꯗ ꯇꯥꯕ ꯀꯥꯟꯗ ꯑꯩ ꯇꯁꯦꯡꯅ ꯀꯅꯥꯝꯇꯕꯨ ꯁꯤ ꯑꯋꯥꯕꯁꯦ ꯄꯤꯅꯤꯡꯗꯦ ꯕꯤꯀꯣꯁ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯦꯚ꯭ꯔꯤ ꯀꯅꯥꯝꯇꯕꯨ ꯑꯩ ꯑꯋꯥꯕꯁꯦ ꯄꯤꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯗꯨ ꯋꯥꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯩꯅ ꯈꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯤꯔꯒꯦ ꯐꯥꯎ ꯍꯥꯏꯖꯈ꯭ꯔꯕꯅꯤꯅ ꯁꯤꯁꯦꯗ ꯀꯧꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯋꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯏꯁꯇꯦꯖꯇꯣ ꯂꯥꯜꯂꯛꯄꯅꯤꯅ ꯑꯩ ꯀꯅꯥꯝꯇꯕꯨ ꯄꯤꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯀꯥꯔꯅ ꯊꯨꯝꯃꯝ ꯃꯤꯗꯨ ꯐꯥꯎꯗ ꯑꯩꯅ ꯋꯥꯔꯧꯕꯤꯗꯦ ꯐꯠ ꯂꯥꯎꯅ ꯍꯦ ꯃꯥꯁꯨ ꯁꯣꯏꯗꯅ ꯊꯨꯝꯖꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯟꯅꯒ ꯊꯧꯔꯛꯄꯗ ꯍꯥꯏꯅ ꯑꯩ ꯄꯣꯖꯤꯇꯤꯞ ꯌꯥꯝꯅ ꯈꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗꯁꯨ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯊꯟꯇ ꯄꯣꯛꯆꯕ ꯑꯃ ꯒꯥꯔꯤꯗ ꯑꯗꯨ ꯍꯥꯏꯔꯤꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯥꯕꯗ ꯑꯗꯨ ꯐꯤꯂꯤꯡꯁꯇꯣ ꯐꯥꯎꯋꯦꯕ ꯀꯩꯒꯤꯅꯣꯗ ꯑꯁꯤ ꯒꯥꯔꯤ ꯊꯧꯕ ꯑꯩꯈꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯑꯗꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯐꯪ ꯈꯨꯐꯪꯁꯤꯗꯤ ꯌꯥꯝ ꯑꯣꯟꯅꯔꯤꯗ ꯃꯄꯥꯟꯒꯤ ꯍꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯇꯣ ꯄꯥꯁ ꯇꯧꯔꯒ ꯂꯥꯏꯁꯦꯟꯁ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯄꯪꯄꯥꯏꯗ ꯄꯥꯏꯔꯦ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯕ ꯑꯃ ꯂꯩ ꯑꯩꯅ ꯗꯤꯁꯦꯕꯜ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯆꯍꯤ 10 ꯃꯊꯛ ꯁꯨꯔꯦꯕ ꯒꯥꯔꯤ ꯊꯧꯔꯛꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯈꯤꯇꯪꯗꯤ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯈꯔ ꯀꯦꯌꯔ ꯂꯧꯕ ꯇꯥꯏ ꯅꯍꯥꯔꯣꯟꯈꯩ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯣꯟꯅꯩ ꯄꯤꯛꯂꯛꯄꯁꯦ ꯄꯪꯂꯧꯗꯃꯛ ꯂꯧꯏ ꯑꯗꯣ ꯈꯤꯇꯪꯈꯛ ꯀꯩꯅꯣ ꯇꯧꯔꯒꯅ ꯌꯥꯝ ꯔꯨꯠ ꯑꯣꯏꯀꯣ ꯋꯥꯈꯜ ꯇꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯁꯦ ꯚꯥꯞ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯈꯤꯇꯪ ꯑꯗꯨ ꯐꯠꯇꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯍꯥꯔꯝ ꯑꯣꯏꯕ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯍꯥꯔꯝ ꯑꯣꯏꯔꯅꯤꯕ ꯑꯩꯒꯤ ꯃꯅꯕ ꯃꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯗꯣꯏꯅꯦꯁꯦ ꯈꯪꯗꯕ ꯅꯍꯥꯟ ꯑꯉꯥꯡꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯁꯨ ꯇꯥꯏ ꯌꯥꯎꯁꯪ ꯃꯅꯨꯡ ꯂꯩꯕꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯦꯃꯤꯂꯤꯅ ꯇꯧꯔꯝꯒꯗꯕ ꯔꯤꯌꯦꯛꯁꯟꯗꯣ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯝꯒꯗꯕꯗꯣꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯁꯥꯏꯠꯁꯤꯗꯗꯤ ꯊꯧꯔꯤꯕ ꯁ꯭ꯄꯤꯠꯇꯨꯕꯨꯗꯤ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗ ꯃꯄꯥꯟꯒꯤ ꯍꯥꯏꯋꯦꯗ ꯊꯧꯒꯗꯕ ꯁ꯭ꯄꯤꯠꯇꯣ ꯄꯣꯂꯦꯟꯒꯨꯝꯕꯁꯨ ꯅꯠꯇꯦ ꯂꯝꯕꯤ ꯄꯤꯛꯄꯅꯤ ꯂꯥꯁ ꯊꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯧꯒꯗꯕ ꯂꯩꯔꯦꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯟꯗ ꯊꯧꯅꯔꯒ ꯑꯗꯨ ꯌꯥꯝꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯕꯣꯜꯀꯨꯂꯥ ꯃꯅꯤꯄꯨꯔꯤ ꯒꯥꯎ ꯀꯧꯏꯀꯣ ꯑꯩꯈꯣꯏ ꯕꯣꯜꯀꯨꯂꯥ ꯃꯅꯤꯄꯨꯔꯤ ꯒꯥꯎꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯥꯝꯗ꯭ꯔꯕꯗ 103-104ꯅꯦꯕꯀꯣ ꯕꯠ ꯑꯗꯨꯒꯤ ꯌꯨꯠꯈꯩꯁꯦ ꯌꯥꯝꯕꯨꯡꯅ ꯕꯤꯛ ꯐꯦꯟꯅꯦꯕ ꯑꯗꯨꯅ ꯌꯥꯝꯕꯨꯡꯅ ꯕꯣꯜꯀꯨꯂꯥ ꯃꯅꯤꯄꯨꯔꯤ ꯒꯥꯎꯒꯤ ꯅꯍꯥꯔꯣꯟꯕꯨ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯔꯣꯟꯗꯩ ꯅꯨꯡꯁꯤꯕ ꯀꯩꯅꯣꯝꯃ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯌꯥꯝ ꯍꯔꯥꯎꯒꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯁꯦꯡꯅ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯃꯦ ꯑꯩ ꯁꯤꯜꯆꯔ ꯑꯗꯒꯤ ꯂꯝ ꯈꯔ ꯑꯩꯅ ꯔꯥꯎꯟ ꯆꯠꯂꯝꯃꯦ ꯑꯩ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗꯁꯨ ꯑꯩ ꯂꯥꯛꯑꯝꯕꯅꯦ ꯂꯣꯏꯅ ꯁꯤꯜꯆꯔ ꯑꯗꯒꯤ ꯖꯤꯔꯤ ꯑꯗꯒꯤ ꯃꯐꯝ ꯃꯇꯩ ꯇꯥꯕ ꯈꯨꯡꯒꯪ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯚꯣꯠꯇꯤ ꯆꯟꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯩꯅ ꯃꯩꯇꯩ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯎꯅꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯃꯌꯥꯝꯅꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯑꯩ ꯃꯃꯥꯡꯗ ꯕꯥꯏꯛ ꯃꯌꯥꯝ ꯊꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯀꯥꯟꯗ ꯃꯣꯏ ꯃꯈꯣꯏꯒ ꯁꯝꯅꯔꯒ ꯚꯣꯂꯨꯟꯇꯤꯌꯔꯂꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ ꯑꯩ ꯉꯁꯤꯕꯨ ꯀꯥꯎꯗ꯭ꯔꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯑꯃꯨꯛ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯎꯅꯕ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯕꯁꯨ ꯌꯥꯗꯦ ꯉꯁꯤ ꯇꯧꯔꯤꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯀꯦꯠꯇ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛꯀ ꯇꯧꯕ ꯕ꯭ꯂꯣꯀꯦꯠꯇ ꯇꯧꯔꯤꯕꯁꯤꯡꯁꯦ ꯇꯁꯦꯡ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯅ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯣꯏ ꯃꯇꯥꯡꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯂꯥꯞꯅꯈꯤꯕ ꯋꯥꯅꯤ ꯏꯔꯥꯡ ꯂꯥꯟ ꯊꯣꯛꯈꯤꯕꯗꯒꯤ ꯆꯦꯟꯅꯈꯤꯕꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯄꯨꯟꯁꯤꯗ ꯀꯥꯎꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯅꯁꯨ ꯅꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯤꯡꯁꯤꯡꯈꯤꯅꯤ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯌꯨꯕ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯌꯥꯗꯦ ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣ ꯕꯔꯀꯂꯥ ꯃꯅꯤꯄꯨꯔꯤ ꯒꯥꯎꯟꯗꯨꯃꯛ ꯇꯝꯕꯤꯔꯛꯄꯤꯌꯨ ꯕꯔꯀꯂꯥ ꯃꯅꯤꯄꯨꯔꯤ ꯒꯥꯎꯗ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯇꯁꯦꯡꯅ ꯑꯗꯨꯒ ꯑꯗꯨꯗ ꯅꯠꯇꯕ ꯃꯅꯤꯄꯨꯔꯗ ꯅꯠꯇꯕ ꯑꯗꯨꯗ ꯅꯠꯇꯕ ꯑꯦꯚ꯭ꯔꯤ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯇꯥꯔꯤꯕ ꯃꯩꯇꯩꯕꯨ ꯌꯥꯝꯕꯨꯡꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯦꯁꯦꯖꯅꯤ ꯄꯤꯕꯤꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯞ ꯇꯥꯔꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯁꯨ ꯌꯥꯝꯕꯨꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ
ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯅꯦ ꯑꯗꯨꯅꯤ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯩꯇꯩꯒꯤꯁꯦ ꯁꯤ ꯌꯥꯝꯕꯨꯡꯅ ꯇꯧꯕꯤꯔꯤꯕ ꯑꯦꯆꯤꯞꯃꯦꯟꯅꯤꯀꯣ ꯇꯧꯅ ꯀꯩꯝ ꯀꯥꯏꯗꯦ ꯑꯁꯤꯁꯦ ꯀꯀꯥꯏꯁꯦ ꯁꯣꯛꯈ꯭ꯔꯕ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏꯁꯤꯅ ꯍꯜꯂꯣ ꯑꯧ ꯇꯃꯣ ꯌꯨꯝꯗ ꯂꯩꯗꯕ ꯇꯣꯝꯕꯤꯅꯤ ꯍꯜꯂꯣ ꯀꯥꯏꯀꯨꯒꯤ ꯃꯃꯥꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯃꯃꯥꯅꯤ ꯑꯗꯣ ꯃꯃꯥꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯅꯤ ꯁꯣꯏꯗꯅ ꯃꯔꯝꯗꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯗꯥꯏꯔꯦꯛ ꯑꯩ ꯏꯁꯥꯃꯛꯅ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯉꯥꯏꯔꯤꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑ ꯇꯧꯔꯤꯅꯦ ꯆꯍꯤ 2 ꯈꯛꯇ ꯐꯥꯔꯤ ꯀꯃꯥꯏꯅ ꯇꯧ ꯆꯠꯂꯤꯉꯩꯗ ꯀꯟꯅ ꯍꯦꯛ ꯊꯣꯝꯖꯤꯟꯅ ꯑꯗꯩꯗꯤ ꯈꯣꯡꯁꯦ ꯑꯩꯒꯤ ꯐꯥꯔꯁ ꯍꯥꯞꯄꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯃꯣꯏꯅꯁꯨ ꯈꯔ ꯁꯣꯏꯕꯤꯕ ꯋꯤꯗꯤꯟ 6 ꯑꯋꯥꯔꯗ ꯁꯔꯖꯔꯤꯁꯦ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯝ ICUꯗ ꯊꯥꯗꯣꯛꯑꯝꯕ ꯀꯔꯤꯝꯇ ꯂꯦꯡ ꯌꯥꯗꯦꯕ ꯑꯩꯁꯦ ꯑꯗꯨ ꯃꯇꯥꯡꯗ ꯁꯤꯁꯨ ꯇꯦꯛꯄꯅꯤꯅꯀꯣ ꯁꯤꯁꯨ ꯄꯨꯡꯇꯦꯛꯅꯤ ꯀꯔꯤꯝ ꯂꯦꯡ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯛ ꯆꯥꯕ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯁꯦ ꯁꯤꯅꯤ ꯕꯠ ꯈꯥꯡꯉꯁꯤ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯅꯪ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯈꯥꯡꯉꯣ ꯁꯤꯅꯤ ꯍꯦꯛ ꯂꯥꯛꯀꯅꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤ ꯄꯣꯠꯁꯦ ꯋꯥꯈꯜꯁꯨ ꯐꯔꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯈꯜꯁꯨ ꯗꯥꯏꯚꯔꯠꯁꯨ ꯇꯧꯕ ꯃꯌꯥꯝꯗꯨꯁꯨꯅ ꯊꯧꯅꯥ ꯍꯥꯞꯄ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯃꯥ ꯄꯨꯛꯅꯤꯡ ꯍꯟꯗꯅ ꯉꯁꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯃꯌꯥꯝꯁꯦ ꯃꯥꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯀꯩꯅꯣꯝꯇꯪ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯏꯁꯤꯅ ꯃꯈꯣꯏꯗ ꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯑꯗꯨꯗꯩ ꯍꯦꯟꯅ ꯆꯣꯡꯊꯣꯔꯛꯏꯁꯤꯅ ꯐꯤꯕꯝ ꯆꯥꯔꯝꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯅ ꯐꯃꯨꯡꯗ ꯇꯥꯔꯛꯑꯒ ꯋꯥꯈꯜ ꯈꯜꯂꯛꯄꯗꯩ ꯃꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯁꯦ ꯈꯪꯉꯦꯕ ꯑꯩꯉꯣꯟꯗꯗꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯀꯩꯗꯒꯤꯀꯣ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯕꯁꯤꯡꯗꯨꯁꯨ ꯃꯣꯏꯁꯨ ꯈꯔ ꯂꯥꯞꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯃꯇꯥꯡ ꯃꯤꯀꯨꯞ ꯈꯔ ꯑꯃꯗ ꯍꯥꯏꯕꯗꯤ ꯐꯤꯕꯝꯁꯦ ꯐꯔꯤꯀꯥꯟꯗꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯌꯥꯝ ꯕꯦꯗ ꯁꯤꯆꯨꯋꯦꯁꯟꯗ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯗ ꯑꯩ ꯏꯇꯣꯝꯇꯅ ꯐꯃꯨꯡꯗ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯤ ꯌꯥꯝ ꯌꯥꯎꯈꯤ ꯑꯗꯨ ꯄꯨꯁ ꯇꯧꯕꯗꯨꯅ ꯉꯁꯤ ꯑꯩ ꯈꯣꯡ ꯆꯠꯄ ꯇꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯩꯁꯨ ꯊꯥꯗꯣꯔꯛꯑꯦ ꯆꯠꯄ ꯉꯝꯃꯦ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯦ ꯃꯃꯥꯡ ꯊꯥꯗ ꯆꯠꯂꯤꯁꯦ ꯐꯃꯨꯡꯗ ꯇꯥ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯔꯁ ꯇꯧꯀꯥꯟꯗ ꯃꯥꯅ ꯁꯤ ꯇꯧ ꯉꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕ ꯉꯝꯃꯗꯤ ꯃꯈꯣꯏꯗꯪꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯣꯏꯅꯃꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯀꯅꯤꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯃꯥꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯧꯒꯠꯂꯦ ꯃꯥꯁꯨ ꯉꯝꯒꯅꯤ ꯈꯜꯂꯦ ꯂꯣꯏꯅꯃꯛ ꯉꯝꯗꯣꯏꯅꯦ ꯕꯠ ꯑꯩꯈꯣꯏꯅ ꯀꯤꯕꯒꯤ
ꯑꯗꯨ ꯌꯥꯝꯃꯨꯛꯅ ꯑꯦꯜꯕꯝ ꯑꯃꯅꯤ ꯐꯥꯔꯁꯇ ꯐꯤꯖꯤꯛꯁꯦ ꯈꯔ ꯐꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅꯅꯤ ꯑꯩꯁ ꯃꯥꯁꯨ ꯄꯥꯏꯔ ꯃꯥꯜꯂꯦ ꯅꯩꯔꯦ ꯈꯔ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯅ ꯃꯤꯅ ꯄꯥꯝꯖꯕ ꯑꯦꯛꯇꯔꯁꯦ ꯃꯥꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯀꯣꯄꯤ ꯇꯧꯅꯤꯡꯉꯛꯄ ꯑꯃ ꯑꯗꯨꯅ ꯌꯥꯝꯕꯨꯡꯁꯤꯅ ꯑꯐꯕ ꯃꯦꯁꯦꯖ ꯄꯤꯔꯤꯒꯦ ꯑꯗꯨ ꯑꯐꯕ ꯃꯦꯁꯦꯖꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯅꯤꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯕꯨ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯇꯥꯡꯉꯕ ꯃꯤꯀꯨꯞꯅꯤ ꯌꯥꯝꯕꯨꯡꯒꯤꯁꯨ ꯊꯕꯛ ꯃꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯃꯛꯇꯅ ꯀꯥꯏꯊꯣꯛꯑꯒ ꯉꯁꯤ 이태ꯃꯒꯁꯨ ꯈꯪꯅꯍꯜꯂꯦ ꯑꯗꯨꯒ ꯃꯃꯥꯒꯁꯨ ꯈꯪꯅꯍꯜꯂꯦ ꯌꯥꯝꯕꯨꯡꯒꯤ ꯏꯆꯥ 4 ꯁꯨꯏ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯗꯨꯅꯤ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯣ ꯑꯇꯩꯒꯤꯗꯤ ꯂꯣꯏꯅ ꯑꯦꯖꯨꯀꯦꯁꯟ ꯂꯣꯏꯅ ꯕꯤꯖꯤꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯄꯒ ꯂꯥꯁꯀꯤ ꯑꯣꯏꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯃꯌꯥꯝ